ngasi Manipur ta ba awa kuding makka akoi ichi oi nei ya mai di ta ta nei akoi samnaraga kari tawraga akoi asigati matin ko ambangamba ai sakoi kala jaraga yumthong kuding chatna litlaba sinfam dhara khai jaraga akoi ne himale bakta nei ba awa ta ba sirinaw si ni da ba ye ki susigate ye sui asigi tawagasi nising likwa koi di tawham thokra ate tawham thokra wahan jawa to nising adu program thokra ina bada pokta khajai aduna yasi pathon choriga thono masi tawro asi kosu akan podiga ro yasi phamni ba ya tholang ni ba thodo oirang ni ba mo asi pura maksida koina ijati jamakta isirina oi jamakta ekoi masen amatu oi ba hai si amta ka ne ne ro Batandu rawa tahu batandu rawa. Aku kasi nara jadi mampu cuci tera pecapiru. Manipur tu ya bakatau itu tu dia pecapiru. Adu tera tera pasmen egi sare hiju mani mai cakap waktu tu sihir pada semuanya hal. Asyik hiding rahai biwante masih mayam di. Tu bimbang kamu hai buka masih batandu mak terdalu ya. Jadi batandu nasi di egi mapalang di lagi ba. Organizing Secretary oleh Pugil ba Central Committee Madam itu wahai mereka ambil lebih mata. Pullaga ekoi ichini naw Manipur da wana tagiba mayam sibu insing moina ekoi khubak changjong naina apun ba moina lingbira bagi damakta hainigai leitena thagatchari ai su aduyamna thoidongna khangjaba natte hayo hairabanina akhangba khara sum khara hairage ngasi Manipur da awaba taba matamna kasar laibang na ngasi phawba mirai ki balaite Manipur da kariguma mathopa matamda kasar laibang na mateng pangdaba laite awaba saruk yadaba laite ngasi June 19 da laikhidraba ichini naw mayambu June 19 gi awaba phongdokpase hainingai leitana thagatsari maira paibi lup anibu matam leiba khibikta magi khunni mirai dana apun mama tawrakpa matamda amumu punminnaraga maira paibi haibase 12 December khaktagi maira paibi natte ai khunji da maira paibi ama leiradi ai khunji gi awatpa karino haiba yengminaba leisa pakhang haureiba mayamse warak wate minaba khangnanaba hujik matamdi yam laithokpa yade akoi khujinda tumjangba gumbani ngahak leitana thoiba wathok mayamse Manipur da hujik Laikhidraba naga singdo matu kaktana thongdana magi nupi angang da pijari duni adugumba awabado aikoina kasar laibakta mokhoi gi damakta hai lai katana nijari se thakta ngaliba numi thasina di mokhoi da loina yauri bangaktani aikoina laudana khongdana ngangudrasu aikoina ngasi hai lai ama katlibase June 19 da laikhidraba ichini naw mayam sigi atma santi kaya oiramgani akoi se kasar laibakta su ngasidi aikoi nungsiba minungsi ma phongdokpire haibado mokhoi gi thamoina soidana uba phangani ma masa tumjaga sumagi atmadi ngasi Manipur da thoiba lanse mokhoi yaudaba nate mokhoi loina yauri bani aikoina khatchatana pangmangamdrasu ngasi hayama layama kattana ngasi mokhoi gi damakta awaba phongdoise udaba lairoi isorna Numitha thawami sakse malem thungna koiri bani na ngasi ichini naw mayamna wana ngasi hona biri base lemna mangba yaroi wahai use waya mayam sina haimal laiman se soidani yaudori bani makhoi gi maphamda idea du yam ngang ba soi jade aduna aigi akhangba khara se hajaraga matang saida sum loisinjare